मतमदु मेरा थानी प्रकाश सुशील अमुबा मखोई अहुम खुल थंगनबदा लेबा खुरा नवांग जावगी युमदा लिकोन सानबा चटली मतमदु नुमिदांगी मतम ओइरबसु मेरागी पूर्णिमा नुमित ओइबना फजना अदुम ngali प्रकाश यामना किगनबा मी अमनी सुशीलगा अमुबगदी कया किगनदे मखोई अहुमना फाइजोम पुंगया सेलगा वारी साना साना असुम लापदा यामना लापा मफमदगी बासिगी खोंजल लमा तारई तारकलिबा बासिगी खोंजल अदु प्रकाशना इहान हाना ताखी मसिदा प्रकाशना हारई ए ngaikune करमदगी बासिगी खोंजलो असुक नुंसिना तारिसिबो प्रकाश के वाहाइदुदा सुशील अमदी अमुबा मखोई अनि जिंगनै अदुगा मखोइसु बासिगी खोंजल अदु तारनबो होनरई मसिदा अमुबना हारई कराइदै बासिनोदा नाप चादबा असिगी मखोलसिदी अवांग लैकाइगी तादा मोहिंद्र होइगी लिखोन सानबगी मायु खोंगदुनी कैनो नंग सुबा मसिदा सुशीलना सु हारई होइने हौजिपु कराइदै बासिनो नातै चादबा अदो ता मोहिंद्र होइगी याम चावंग तौइ मानिने मायुका खोंगिने सुशीलना औ होइ तौए मोइदी नहानमुकी चहिदसु तौबने आसुमना सुशील अमदी अमुबा मखोय अनि बासिगी वारी तोकथोअगा तादा मोहिंद्र होइगी मायु खोंबगी वारी ओइना तौख्रे अदुबु प्रकाशती मागी मनाकोंगदा बासिगी खोंजल अदु तारी अदुबु प्रकाशना हारियो वफम अदु मखोय अनिदी तादबनिना थवइना लौरमदे असुमना मखोय वारी साना साना लापना मखोयना सटलिबा लिकोन सानफम अदु यौरे मसिदगी मखोयसु लिकोन सानबदु यावरी लरिबा मियामदु अमना अमदा फागी तौंगदुना वा वा नोकली कुमै नुंगाइबनिना प्रकाशसु बासिगी वाफम अदु काउख्रे असुमना मयाम हराव नुंगाइना लिकोन अदु सानरी तंजा अदुदा अयिंब नुसित अमा सिलखी नुसित अदुना प्रकाश जैबदा प्रकाशतु हाइफम खंगदबा अमा फावबगुम तौई मसिदगी महाक लिकोन सानबदु पुंगनिंग चंगत्रदुना महाक तोकले मसिदगी महाकना ममानबसिंगदा मपान थोकलुगे हाइरमलगा महाक युंगी मखा थंगबा यनाखारोमदा प्रप लाई मतमदुदा युंगी मफम मफम खुदिंगदा नुपी नुपा लिकोन सानबा लाकपा कया वारी वताई सानबसु यावरमी नुक्सी नुक्सीबा वारी सानरगा नोकपा याव मरै तौनरगा साउनबा याव तौनरमी प्रकाश मयाम सिंगदु हाइफेट हाइफेट येंगलगा असुम थोरकपना महाक थोंगाल यौरकले मतम अदुदा बासिगी खोंजल अदु अमुकसु तारई हंदक्ति खोंजल खक ताब नतना नुक्सीबा हाइनल लाइनमसु नमलई अदुगा अयिंग नुक्सिसु लिरि लिरि सिलई मसिदगी मसादु वखल अमद तावखिबगुम बासिगी खोंजल तारिबा अदोमदा असुमसुम चक्की प्रकाशना खली कनाना खोंलिबा बासिनोने ओंथोकनसु नुंगोनख्रेदा थाबल फरब अहिंगसिदा कयादा इंगना मेंगना तपना खोंलिबा असुमना खंदुना असुमसुम लापदा बासिगी खोंजलदु असुमसुम लापथोखिबगुम तवी मसिदगी प्रकाशना करिनोने अइना तारिबा बासिगी खोंजल असिबो असुमसुम लापथोखिबा सिबो असुमना महाक चेनबा हौरई नाकन अमरोमदना अमुबा अमदि सुशीलना प्रकाशबु थिबा हौरकले करिनो मदुगी प्रकाश हाइबदुना तौरिसिबो मपान थोकनेना थोखरगा हौजि फाउ चंगक्रिसिबो नति नुमित क्यानिगिनो मान मपान थोइसिबो बाय अमुबा ऐसु खंगते ngosai phau yengusilo hoine bai susil yengdori ne thigedori bani phangdribaw karai debu chakhrabno khangde aina ngasai na haidro angang pugum sena as yare nak su khara ngangadi khara thibu yaba thiraga magi imung manungda chen khrena pawpi rubo haiduni ha e mai ko ne asida leire sibu bai hamada natro bai mani ne oi bai hamanta somda prakash tu chakhibaga uhobro au bai प्रकाश तो असुमजेना खादगी थोरकलगा थोंगा लोमदा थोख्रबने मा युम लोमदा चटपा माली ओ फरे फरे कइनो हाइसिबो बाय सुशील प्रकाश ना कोइ ताकलमदना दि युमददि चलोइदा होइने बाय करोमदा चखरजानो मदुगी अंगांग दुबो असुमना मखोय अनि वारि सना सना असुम थिरकपदा प्रकाश तु यामना लापना चटपदु उखि मदुदा अमुबना हाइरई ए आदा लाइओ अमा चलिसिबु प्रकाश ओइरमगद्रो खंगदिने बाय मालिने कौरगा यंगसिरो हाय कौरनो कुइ पाइ पाइरगा मु तानरक्तना असुमना हाइनरगा मखोय अनि अदु प्रप चंगसिल्ली मतम अदुदा मखोयना उरिबदु प्रकाश ओइरमबदगी मखोयना कराइदा चलिबनो प्रकाश हाइना हंखी मसिदा प्रकाशना बासिगी खोंजल तारिबा सिकी मनाक्ता चलिबनी हाइना खुमई वफम अदु ताबता सुशील अमदी अमुबना
ꯀꯔꯥꯏꯗꯒꯤ ꯕꯥꯁꯤꯅꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯀꯥꯁꯄꯨ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯄꯨꯔꯛꯂꯦ ꯑꯗꯨꯕꯨ ꯄ꯭ꯔꯀꯥꯁꯇꯤ ꯑꯩ ꯂꯩꯍꯧꯈꯤꯒꯦ ꯅꯈꯣꯏ ꯆꯠꯂꯝꯃꯣ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁꯨꯁꯤꯜꯒ ꯑꯃꯨꯕꯒꯅ ꯄ꯭ꯔꯀꯥꯁꯄꯨ ꯆꯤꯡꯗꯨꯅ ꯌꯨꯝ ꯌꯧꯅꯅꯕ ꯄꯨꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯌꯨꯝꯗꯤ ꯌꯧꯔꯦ ꯁꯨꯁꯤꯜꯒ ꯑꯃꯨꯕꯒꯅ ꯄ꯭ꯔꯀꯥꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄ꯭ꯔꯀꯥꯁꯄꯨ ꯁꯤꯟꯅꯔꯝꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯁꯣꯝꯅ ꯑꯃꯨꯕ ꯑꯃꯗꯤ ꯁꯨꯁꯤꯜ ꯌꯨꯝ ꯌꯧꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ ꯃꯈꯣꯏꯅ ꯄ꯭ꯔꯀꯥꯁꯀꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄ꯭ꯔꯀꯥꯁꯀꯤ ꯃꯔꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯝꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯀꯥꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯄ꯭ꯔꯀꯥꯁ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯈꯪꯗꯦ ꯑꯁꯣꯝꯅ ꯃꯇꯝꯗꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯀꯥꯁꯀꯤ ꯅꯥꯀꯣꯡꯗ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯈꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯀꯥꯁꯇꯨ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ ꯃꯍꯥꯛꯅ ꯈꯟꯈꯤ ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯃꯇꯧꯁꯤꯕꯣ ꯑꯩꯅ ꯇꯥꯔꯤꯕ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯀꯅꯥꯅ ꯈꯣꯡꯂꯤꯕꯅꯣꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯇꯥꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯀꯥꯟꯅꯗꯦ ꯑꯩ ꯕꯥꯁꯤ ꯈꯣꯡꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯄ꯭ꯔꯀꯥꯁꯇꯨ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯥꯗ ꯃꯣꯍꯤꯟꯗ꯭ꯔ ꯍꯣꯏꯒꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕꯒꯤ ꯈꯣꯡꯂꯝꯕ ꯃꯥꯌꯦꯞ ꯑꯗꯨ ꯈꯣꯡꯈꯤꯗ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯇꯝ ꯑꯁꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯦ ꯇꯥꯛꯄꯅꯤ ꯑꯗꯨꯕु ꯄ꯭ꯔꯀꯥꯁꯇꯤ ꯃꯇꯝꯒ ꯑꯃꯠꯇ ꯌꯦꯡꯗꯕ ꯃꯈꯩ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯑꯁꯨꯝ ꯆꯠꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯉꯥꯜꯂꯝꯕ ꯊꯥꯖꯁꯨ ꯂꯩꯆꯤꯟꯅ ꯑꯃꯨꯛ ꯈꯟꯖꯤꯟ ꯑꯃꯨꯛ ꯍꯥꯏꯗꯣꯛ ꯇꯧꯗꯨꯅ ꯄ꯭ꯔꯀꯥꯁꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯃꯝꯍꯟ ꯑꯃꯨꯛ ꯉꯥꯜꯍꯟ ꯇꯧꯔꯛꯏ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯥꯎꯖꯤꯡ ꯍꯔꯥꯎ ꯈꯣꯡꯕ ꯑꯔꯥꯞꯄꯗ ꯍꯨꯏꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯦ ꯃꯇꯝꯁꯤꯗꯗꯤ ꯂꯤꯛꯂꯥꯁꯨ ꯇꯥꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯄ꯭ꯔꯀꯥꯁꯇꯤ ꯏꯪꯕꯒ ꯈꯪꯗꯕ ꯃꯈꯩ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯑꯁꯨꯝ ꯆꯠꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯟꯒꯤ ꯂꯧꯀꯣꯟ ꯌꯧꯔꯛꯂꯦ ꯄ꯭ꯔꯀꯥꯁꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯧꯕꯨꯛꯀꯤ ꯃꯆꯤꯗ ꯂꯩꯔꯤꯕ ꯁꯪꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯈꯤ ꯄ꯭ꯔꯀꯥꯁꯅ ꯀꯔꯝꯕ ꯁꯪꯗꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯁꯒꯥꯏꯗ ꯆꯠꯇꯨꯅ ꯊꯤꯕ ꯍꯧꯔꯛꯏ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯄ꯭ꯔꯀꯥꯁꯀꯤ ꯃꯌꯥꯝ ꯑꯗꯨ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯥꯎꯔꯨꯕꯒꯤ ꯊꯦꯡꯅ ꯍꯜꯂꯛꯏ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯉꯛ ꯉꯛꯅ ꯃꯃꯥꯕꯨ ꯀꯧꯈꯤ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯕꯒꯤ ꯋꯥꯔꯤ ꯁꯥꯈꯤ ꯃꯗꯨꯗ ꯃꯃꯥꯅ ꯃꯍꯥꯛꯇꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯅꯥ ꯃꯄꯥꯟ ꯊꯣꯛꯈꯤ ꯍꯥꯏꯅ ꯃꯊꯪ ꯍꯪꯅꯔꯛꯄꯗ ꯄ꯭ꯔꯀꯥꯁꯇꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯄ꯭ꯔꯀꯥꯁ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯊꯤꯕ ꯐꯪꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯌꯨꯝꯊꯪꯅꯕ ꯃꯤ ꯌꯥꯎꯅ ꯃꯍꯥꯛꯄꯨ ꯊꯤꯕ ꯍꯧꯅꯔꯛꯈꯤ ꯁꯣꯝꯗ ꯄ꯭ꯔꯀꯥꯁꯅ ꯀꯝꯗꯧꯔꯤ ꯂꯧꯕꯨꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯁꯪꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯣꯟꯅꯊꯪꯗ ꯁꯒꯥꯏ ꯑꯃꯗꯒꯤ ꯌꯥꯝꯅ ꯅꯛꯅ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯈꯤ ꯄ꯭ꯔꯀꯥꯁꯅ ꯁꯒꯥꯏ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯁꯒꯥꯏ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯅꯨꯄꯤ ꯑꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯕꯥꯁꯤ ꯑꯗꯨ ꯏꯪꯅ ꯇꯞꯅ ꯈꯣꯡꯅꯝꯈꯤ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯀꯥꯁꯅ ꯕꯥꯁꯤ ꯈꯣꯡꯂꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯕꯥꯁꯤ ꯈꯣꯡꯕ ꯑꯗꯨ ꯂꯦꯞꯄꯝꯗꯦ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯁꯒꯥꯏꯗꯒꯤ ꯆꯣꯡꯊꯔꯒ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯟꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯃꯟꯗꯕ ꯑꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯌꯦꯡꯗ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨ ꯂꯦꯞꯅꯅꯕ ꯍꯥꯏꯒꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨ ꯄ꯭ꯔꯀꯥꯁꯇ ꯁꯠ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯀꯥꯁ ꯀꯧꯏ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯁꯛ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯅꯪꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯛꯈꯤ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯗꯤ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯀꯥꯁ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯕꯁꯨ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤ ꯄ꯭ꯔꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯤꯒꯤ ꯊꯋꯥꯏ ꯑꯣꯏꯔꯒ ꯀꯔꯝꯅ ꯕꯥꯁꯤ ꯈꯣꯡꯂꯤꯕꯅꯣ ꯅꯪꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕꯅꯣ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯑꯩꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯤ ꯅꯪ ꯅꯊꯟꯇꯅꯤ ꯇꯥꯔꯤꯕꯁꯦ ꯑꯇꯩꯗꯤ ꯀꯅꯥꯅꯁꯨ ꯇꯥꯔꯝꯂꯣꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄ꯭ꯔꯀꯥꯁꯇꯨ ꯏꯉꯛ ꯉꯛꯅ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯑꯇꯩꯅ ꯇꯥꯗ꯭ꯔꯒ ꯑꯩꯅ ꯇꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯛꯈꯤꯗꯦ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯕꯥꯁꯤ ꯑꯗꯨ ꯑꯃꯨꯛ ꯈꯣꯡꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯀꯥꯁꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯀꯥꯁꯅ
nupi aduda nangse kanagi thawainu haina hangaki masda nupi aduna kalpana gini haina khumaki Prakash tu kalpana palatpa aduda masa adu karino amadi phauki masidagi mahakna kalpana haibadi kanano haina nupi aduda hangki wafam aduda nupi aduna Prakash ta munna jinglaga nang kalpana haiba mingse ta khrabra haina hangi maduda Prakash na yam ta khre adubu nang hairpa asidadi chada kaino madi phawi haina khumki masigi matung nupi adu labuki lori amata phamtha khre aduga tumina basi aduda yinglaga laiki maduda Prakash na nupi adugi manakta phaplaga nang kanagi thawai no haina amukasu hanjin hanjin hangki nupi aduna tapna khumai basi ase nangna ingonda pirambaduni ngasi phawba aina manghandana section thamlaklibani nang basi ase ningsinglibra nupi adugi wafamdu Prakash na wakhal taramde masidagi Prakash na hari aigi basi khongbusu haiti aduga nangga aiga unabadi ngasi na hanbani karamna aina nangoda basi ase pigadoribano Prakash ki wafam aduda nupi adu kaplai aduga kapna hari hoi chume handak mapok asidadi nangga aiga thingnabase ngasi na hanbani ngasigi numit ase ngaibada ai yamna wakhibani adubu ngasidi ngaibagi wajaman phangjare nupi aduna hariba wafam adu Prakash wakhal taramde maramasina mahakna nupi aduda wahang kaya hangki masidagi nupi aduna hairi phare nang wakhal tanaba ai wari ama liraklagi matamdo aiga ningthimbaga thamoi tinaduna nusinarpa matamni adubu mabuk phattaba chenjau paiba Sudeshna ibanigi nuksibada ayetpa pirakpa horakhi wari se yamna koithoklabadi nongan bana halani adugi sumathakta hojik nangi imung manung amadi lekai mayamna nangbu mangkhre haiduna koithi thiri aduna makhoisu mafam masida yoksilaklagani aduna wari se samjilaga lirage ko asomna nupi aduna Prakash ta haraklaba matung wari adu makha chathari aiga ningthembaga nungsinai haibase Sudeshna khangbadagi ningthembabu haranaba hunaduna talaiki ningthembadi basi khongba yamna hai mana ai unaba lakdabadi basi hekta khonglakani ai su khangna adum thoi asomna ibani nungsinana leirakpada nongma miragi 15 panba purnima numitta aikhoi lekai nikon sanaki matamaduda aiga ningthembaga su laktuna nikon sanabado yauki ngehak leraga makhoi nupa ama ani changsilaklaga ningthembabu wari khara sanarba matung makhoi thukminnaki masidagi phana kuina hanjillakide ai asum chingnaraduna aisu yum adudagi mapanda thoraklaga koina yengi adubu ningthemba leibadi ukhide marudagi ai thongalda thoraklaga ningthembabu thiba hori matamaduda yamna thapa maphamdagi basigi khonjal tari matamaduda aina khanki ningthembana aibu laknagadaugi arapada aibu basi khongduna kauribani haina adubu aina basigi khongul adu liruba matamdadi ningthembado mifatta Sudesh hoigi kanguna phajinduna thamlamle aduga basi adusu makhoi mayamgi maraktagi amana khongbo oirami aina sensinduna ningthembabu lokthoknaba honaki adubu makhoina apanba pibedagi ai ningthembagi pulibadu lokthokpa ngamkhide likon sanafamdagi ningthembaga aiga hoi mai hairamdana mangkhiba aduda mayam adu marang thiba hori makhoisu jingnaba kharadi phawbajani matam aduda aina lapna mi chatpa manbadagi kanna laukhi adubu makhoina aigi sinmenkhi aduga ningthembabuna makhoi mayam sangduna thina phukhi makhoi mayamna phumnambadagi ningthembado mafam adumaktada adumak sikhi madu ubada ai yamna penkhide adubu pendi haiduna kari tawruni mahaki aroiba matamda mahakna hairami basi ado section thammo haina ingonda sinarambani aduga mipatta singduna aibasu khudum chankhi masigi matung makhoina aibu khauri asi metuna hatkibani asumna nanga aiga se ngasi unariba mafam masida sikhibani nupi aduna liriba wari adu tabada Prakashna adudi ai ningthembara haina hangai maduda nupi aduna mane aina kalpana hariba nupi aduni haina saktakaki maduda ningthembana khumai makhoi singdo karaida leibano hojik ai laman khumge makhoi loinamak hatke haina nupi aduda hairaki maduda nupi aduna mamittagi mapi taki aduga sinbandana momon noki aduga hairi ai khange nangna makhoi bo hatpa ngamgani haiba
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯕꯥꯁꯤ ꯑꯁꯤ ꯈꯣꯡꯂꯒ ꯀꯧꯔꯒ ꯍꯥꯠꯈ꯭ꯔꯦ ꯑꯩꯅ ꯅꯤꯡꯊꯦꯝꯕꯗ ꯋꯥꯁꯛꯈꯤ ꯉꯁꯤ ꯅꯪ ꯑꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯑꯩꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯅꯔꯤꯉꯩꯗ ꯅꯪꯗꯤ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯂꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯉꯥꯏꯔꯛꯂꯤꯕꯅꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯕꯁꯨ ꯅꯪꯅ ꯑꯩꯕꯨ ꯎꯈꯤꯗꯦ ꯑꯩꯅ ꯀꯧꯖꯕ ꯉꯥꯡꯖꯕ ꯄꯨꯝꯅꯃꯛ ꯅꯪꯅ ꯇꯥꯈꯤꯗꯦ ꯃꯁꯤꯗꯒꯤ ꯑꯩꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗ ꯀꯞꯇꯨꯅ ꯍꯥꯏꯖꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯁꯥꯅꯤꯡꯂꯕꯗꯤ ꯅꯪꯒ ꯃꯥꯒꯅ ꯁꯤꯈꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯗꯨ ꯌꯧꯕ ꯐꯥꯎꯕ ꯉꯥꯏꯔꯣ ꯑꯗꯨꯒꯨꯝꯂꯕ ꯆꯍꯤ ꯃꯇꯥꯡ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯕꯥꯁꯤꯒꯤ ꯁꯨꯔꯅ ꯃꯍꯥꯛꯄꯨ ꯀꯧꯔꯣ ꯑꯗꯨꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯕꯥꯁꯤ ꯑꯁꯤ ꯈꯣꯡꯗꯨꯅ ꯉꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯖꯕ ꯊꯨꯡꯖꯔꯦ ꯑꯩꯁꯨ ꯑꯇꯣꯞꯄ ꯃꯄꯣꯛ ꯑꯃꯅ ꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯕ ꯑꯩꯅ ꯅꯉꯣꯟꯗ ꯁꯛꯈꯤꯕ ꯋꯥꯁꯛꯇꯨꯗꯤ ꯉꯥꯛꯂꯝꯂꯕꯅꯤꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯀꯜꯄꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥꯏꯈꯣ ꯍꯥꯏꯅ ꯀꯧꯗꯨꯅ ꯇꯥꯟꯅꯈꯤ ꯑꯗꯨꯕꯨ ꯂꯥꯞꯊꯣꯛꯈꯤꯕꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯥꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯀꯥꯁꯅ ꯀꯜꯄꯅꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯕꯗꯨ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯇꯥꯕꯗꯒꯤ ꯂꯧꯕꯨꯛ ꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯔꯛꯈꯤ ꯑꯗꯨꯒ ꯄ꯭ꯔꯀꯥꯁꯄꯨ ꯐꯥꯔꯝꯃꯤ ꯄ꯭ꯔꯀꯥꯁꯅ ꯃꯌꯥꯝꯗ ꯀꯜꯄꯅꯥꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯨꯛ ꯑꯃꯒꯤꯗꯃꯛ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯈꯥꯝꯃꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯊꯥꯡꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯔꯒ ꯌꯨꯝꯂꯣꯝꯗ ꯄꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯄ꯭ꯔꯀꯥꯁꯄꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯄ꯭ꯔꯀꯥꯁꯀꯤ ꯆꯦꯟꯈꯠꯈ꯭ꯔꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯊꯕꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯍꯧꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯅꯇꯦꯐꯝꯗ ꯇꯦꯔꯣ ꯅꯍꯟꯐꯝꯗ ꯍꯟꯖꯜꯂꯨ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯛꯀꯠꯂꯝꯕ ꯅꯪꯒꯤ ꯊꯋꯥꯏ ꯃꯦꯔꯦꯜꯗꯣ ꯉꯁꯤ ꯑꯃꯥꯏꯕ ꯂꯥꯜꯂꯝꯕ ꯑꯩꯅ ꯐꯥꯊꯔꯕꯅꯦ ꯍꯩ ꯐꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯄ꯭ꯔꯀꯥꯁꯇꯨ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯂꯛꯈꯤ ꯑꯗꯨꯒ ꯂꯣꯡꯅ ꯍꯥꯏꯊꯔꯒ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯀꯥꯁꯀ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯆꯠꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯁꯨ ꯂꯥꯛꯈꯤ ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯁꯨ ꯃꯥꯁꯦ ꯕꯥꯁꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯅ ꯂꯝꯕꯤꯗ ꯃꯊꯟ ꯆꯠꯂꯒ ꯂꯩꯔꯝꯃꯤꯅꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯊꯤꯜꯂꯝꯕꯅꯤꯅꯦ ꯀꯃꯥꯏꯅ ꯑꯃꯨꯛ ꯂꯥꯏ ꯑꯣꯛꯅꯔꯤꯖꯥꯠꯅꯣ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯁꯥ ꯃꯁꯤꯗꯤ ꯂꯥꯏ ꯑꯣꯛꯅꯕ ꯍꯥꯏꯕ ꯌꯥꯗꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯣꯏꯁꯤꯟꯅꯤ ꯑꯗꯨꯕꯨ ꯋꯥꯔꯣꯏꯁꯤꯟ ꯑꯁꯤꯗ ꯊꯋꯥꯏ ꯑꯃꯗꯤ ꯑꯗꯨꯝ ꯆꯪꯒꯅꯤ ꯑꯗꯨꯒꯨꯝꯂꯕ ꯊꯋꯥꯏ ꯑꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯕꯗꯤ ꯊꯋꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯉꯥꯎꯕꯒꯨꯝ ꯇꯧꯒꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯤꯌꯥꯝ ꯑꯗꯨ ꯑꯗꯨꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯕꯅꯤ나 ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯩ ꯍꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯄ꯭ꯔꯀꯥꯁꯁꯨ ꯏꯃꯨꯡꯗ ꯊꯥꯡꯖꯤꯜꯂꯒ ꯅꯤꯡꯊꯤꯖꯅ ꯇꯨꯝꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯦ ꯄ꯭ꯔꯀꯥꯁꯇꯨ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯃꯪꯑꯣꯏ ꯃꯍꯥꯑꯣꯏ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯒ ꯊꯣꯡꯒꯥꯜꯗ ꯑꯁꯨꯝ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯒ ꯑꯃꯨꯕꯒꯗꯨ ꯄ꯭ꯔꯀꯥꯁꯀꯤ ꯌꯨꯝꯗ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯄ꯭ꯔꯀꯥꯁꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯈꯪꯍꯧꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯍꯧꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯅꯔꯤ ꯑꯁꯨꯝꯅ ꯄ꯭ꯔꯀꯥꯁ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ